September tang manga 2020 thangza numitki Imphal da phongba pauche kharaki headlines pathokcharage taminarasi. Positive oibi nupi amasu laikhidre punna kunthra manga sukre. Positive humputarukmak travel history laiktabasing oiri. Churchanpur da sakhangdabasing ne agency gi staff ama nongmaina kaplaga lupa koti ama lakh traunga lut tawkhre thogdo adubu yaningdaba phongdoktuna numidang da mairagi rally chatkre. Manipur gi by election Bihar gi election ga matam amata da pangthoklagani November fawbagi manungda mikhal pangthokpagi thajaba leire. Elector masing lising amadagi helhandana electoral roll revision tawnaba hairakle. Peace talk mapangal kankhat hannaba yanakre. CVAC gi compartmental exam September 19 dagi kumapan phawbada pangthoklagani. Anawba mafam kaya containment zone laukthokre. Governor na Teachers Day gi paujel piri. Chakthong gas ta piramba subsidy center na kakre. Wahida hatpagi case ta miyoi ahum amasu phare. Indo-Myanmar Connectivity Development Corridor onthokpatangai phade. Amasung MPAC gi exam kanglon chumna pangthoknaba khanghalakre. Thank you.